ꯑꯗꯣꯝ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯄꯔꯥ ꯐꯥꯒꯟꯗꯕ꯭ꯔꯥ? ꯑꯔꯨꯕ ꯇꯣꯄꯤꯛ ꯑꯃ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯕ꯭ꯔꯥ? ꯐꯥꯈ꯭ꯔꯕ ꯄꯔꯥ ꯌꯥꯝꯅ ꯇꯣꯏꯅ ꯀꯥꯎꯒꯟꯕ꯭ꯔꯥ? ꯐꯤꯖꯤꯛꯁꯀꯤ ꯑꯣꯏꯒꯦꯔꯥ, ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯑꯣꯏꯒꯦꯔꯥ, ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯑꯣꯏꯒꯦꯔꯥ, ꯑꯔꯨꯕ, ꯐꯥꯕꯗ ꯋꯥꯕ, ꯈꯪꯕꯗ ꯂꯨꯅ ꯊꯣꯛꯄ ꯇꯣꯄꯤꯛꯁꯤꯡ ꯌꯥꯝꯅ ꯊꯨꯅ ꯄꯔꯥ ꯐꯥꯅꯕ, ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯈꯪꯅꯕ ꯑꯃꯗꯤ ꯀꯥꯎꯗꯅꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯑꯔꯥꯏꯕ ꯄꯥꯝꯕꯩ ꯑꯃ ꯂꯩꯔꯦ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯏꯟꯃꯦꯟ ꯇꯦꯛꯅꯤꯛ ꯍꯥꯏꯔꯒ ꯈꯪꯅꯩ꯫ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈ꯭ꯔꯕ ꯐꯤꯖꯤꯁꯤꯁ ꯔꯤꯆꯥꯔꯗ ꯐꯥꯏꯟꯃꯦꯟꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯊꯣꯟꯈꯤꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯇꯦꯛꯅꯤꯛ ꯑꯃꯅꯤ꯫ ꯃꯁꯤ ꯀꯝꯗꯧꯕꯅꯣ? ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯥꯏꯔꯤꯛ ꯈꯨꯄꯥꯅꯣ ꯍꯥꯏꯕ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯇꯦꯛꯅꯤꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯊꯝꯖꯔꯛꯀꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ, ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛ ꯑꯃ ꯂꯧꯈꯠꯂꯒ ꯌꯦꯡꯁꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯐꯣꯇꯣꯁꯤꯟꯊꯦꯁꯤꯁ꯫ ꯃꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯣꯔꯁꯁꯤꯡꯗꯒꯤ ꯍꯥꯟꯅ ꯄꯥꯕꯤꯔꯣ꯫ ꯇꯦꯛꯁꯕꯨꯛꯇꯒꯤ, ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯀ꯭ꯂꯥꯁ ꯅꯣꯠꯅꯆꯤꯡꯕ ꯃꯈꯜ-ꯃꯈꯜꯗꯒꯤ ꯄꯥꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯄꯥꯔꯒ ꯈꯪꯅꯕ, ꯗꯥꯏꯖꯦꯁ ꯇꯧꯅꯕ ꯍꯣꯠꯅꯕꯤꯔꯣ꯫ ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯃꯦꯖꯤꯛ ꯀꯔꯤꯅꯣ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯗꯣꯝꯅ ꯑꯉꯥꯡ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯍꯧꯖꯤꯛ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯇꯁꯦꯡ-ꯇꯁꯦꯡꯅ ꯑꯉꯥꯡ ꯑꯃꯗ ꯇꯥꯛꯄꯤꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯇꯣꯄꯤꯛ ꯑꯗꯨ ꯉꯁꯥꯏꯒꯤ ꯐꯣꯇꯣꯁꯤꯟꯊꯦꯁꯤꯁꯇꯣ ꯍꯥꯏꯔꯁꯤ꯫ ꯇꯣꯄꯤꯛ ꯑꯗꯨ ꯇꯥꯛꯄꯤꯕ ꯃꯇꯝꯗ ꯑꯔꯥꯏꯕ, ꯏꯆꯝ ꯆꯝꯕ ꯂꯣꯟ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ ꯈꯨꯗꯝ ꯑꯣꯏꯅ, photosynthesis is the process where light energy is converted into chemical energy in plants. ꯑꯁꯨꯝꯅ ꯇꯥꯛꯄꯒꯤ ꯃꯍꯨꯠꯇ ꯈꯔ ꯍꯦꯟꯅ ꯂꯥꯏꯕ ꯂꯣꯟꯗ ꯑꯁꯨꯝꯅ, photosynthesis is how plants eat sunlight and turn it into food ꯍꯥꯏꯅ ꯑꯆꯝꯕ, ꯍꯦꯟꯅ ꯈꯪꯕꯗ ꯂꯥꯏꯅ ꯊꯣꯛꯄ ꯃꯑꯣꯡꯗ ꯑꯣꯏꯅ ꯇꯥꯛꯄꯤꯕ꯫ ꯑꯁꯨꯝꯅ ꯑꯉꯥꯡꯁꯤꯡꯗ ꯑꯔꯥꯏꯕ ꯂꯣꯟ ꯁꯤꯖꯤꯟꯅꯔꯒ ꯇꯥꯛꯄꯤꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯇꯥꯛꯄ ꯉꯝꯗ꯭ꯔꯕ, ꯍꯥꯏꯕꯗꯤ if you got stuck, ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯅ ꯈꯪꯗꯕ ꯑꯔꯨꯕ ꯋꯥꯍꯩꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯂꯕ, ꯑꯉꯥꯡ ꯇꯥꯛꯄ ꯃꯇꯝꯗ ꯑꯔꯨꯕ ꯇꯥꯝꯁꯤꯡ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯕ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕꯁꯤ ꯄꯔꯥꯗꯨ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯅꯪꯉꯣꯟꯗ ꯒꯦꯞ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯒꯦꯞ ꯀꯧꯏ꯫ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ, ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯇꯣꯄꯤꯛ ꯑꯃ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯗ꯭ꯔꯕ, ꯅꯍꯥꯛꯅ ꯇꯣꯄꯤꯛꯇꯨ ꯃꯄꯨꯡ ꯐꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯗ꯭ꯔꯤꯕ ꯑꯦꯔꯤꯌꯥꯗꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯔꯣ꯫ ꯑꯔꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯒ ꯃꯗꯨ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕꯤꯔꯣ꯫ ꯃꯗꯨꯒꯤꯗꯃꯛ ꯕ꯭ꯂꯦꯡ ꯄꯦꯄꯔꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯕꯤꯔꯒ ꯃꯥꯏꯟ ꯃꯦꯞꯄꯤꯡ ꯇꯧꯕ ꯌꯥꯏ, ꯍꯥꯏꯗꯤ ꯗꯥꯏꯒ꯭ꯔꯥꯝꯅꯆꯤꯡꯕ ꯌꯦꯛꯑꯒ ꯄꯔꯥꯗꯨ ꯐꯖꯅ ꯈꯪꯅꯕ, ꯗꯥꯏꯖꯦꯁ ꯇꯧꯅꯕ ꯏꯁꯥꯅ ꯍꯥꯟꯅ ꯍꯣꯠꯅꯕ ꯌꯥꯏ꯫ ꯄꯥꯕꯒꯤ ꯇꯦꯛꯅꯤꯛ ꯏꯁꯥꯒꯤ ꯑꯣꯏꯕ ꯑꯔꯥꯏꯕꯁꯨ ꯄꯨꯊꯣꯛꯆꯕ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯦꯅꯥꯂꯣꯖꯤꯁ ꯑꯃꯗꯤ ꯁꯤꯝꯄꯜ ꯀꯝꯄꯦꯔꯤꯖꯟꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯂꯥꯏꯔꯤꯛ ꯄꯥꯕꯅ ꯀꯔꯤꯒꯤ ꯄꯔꯥ ꯍꯦꯟꯅ ꯐꯥꯔꯤꯕꯅꯣ, ꯀꯥꯎꯒꯟꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯃꯥꯏꯇꯣꯀꯣꯟꯗ꯭ꯔꯤꯌꯥ, ꯃꯁꯤꯕꯨ ꯕꯦꯇꯔꯤ ꯑꯣꯐ ꯗ ꯁꯦꯜ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯀꯝꯗꯧꯕ? ꯂꯥꯏꯔꯗ꯭ꯔꯥ? ꯀꯥꯎꯁꯨ ꯀꯥꯎꯔꯔꯣꯏ꯫ ꯑꯇꯣꯞꯄ ꯑꯃꯅ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯇꯥꯔꯝ ꯏꯟꯐ꯭ꯂꯦꯁꯟ ꯍꯥꯏꯕꯁꯤ ꯌꯦꯡꯁꯤ꯫ ꯃꯁꯤ ꯀꯔꯤꯅ ꯈꯨꯗꯝ ꯄꯤꯕ ꯌꯥꯏ ꯍꯥꯏꯕꯗꯨꯁꯨ ꯊꯤꯁꯤ꯫ ꯕꯦꯂꯨꯟ ꯑꯃ ꯂꯧꯔꯁꯤ꯫ ꯕꯦꯂꯨꯟꯁꯤꯗ ꯌꯦꯡꯁꯤ꯫ ꯍꯦꯟꯅ ꯆꯥꯎꯅ ꯀꯥꯝꯂꯤꯕ ꯃꯈꯩ ꯃꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯨꯡꯁꯤꯠꯇꯤ ꯌꯥꯡꯕ ꯍꯦꯟꯒꯠꯂꯛꯏ, ꯍꯥꯏꯕꯗꯤ growing bigger but the air inside gets thinner. ꯃꯁꯤꯒꯤ ꯃꯦꯟꯇꯦꯜ ꯄꯤꯛꯆꯔꯁꯤ ꯑꯦꯚ꯭ꯔꯤ ꯇꯣꯄꯤꯛꯀꯤ ꯑꯩꯈꯣꯏꯅ ꯁꯦꯝꯕ ꯉꯝꯂꯒꯗꯤ ꯃꯦꯃꯣꯔꯤꯗꯨ ꯑꯗꯣꯝꯒꯤ ꯀꯣꯛꯇ ꯑꯗꯨꯝ ꯇꯨꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯑꯔꯨꯕ ꯇꯣꯄꯤꯛꯁꯤꯡ ꯑꯔꯥꯏꯕ ꯈꯨꯗꯝ ꯂꯣꯟ ꯁꯤꯖꯤꯟꯅꯔꯒ ꯈꯪꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯕꯗ, ꯏꯊꯟꯇ ꯇꯦꯁ ꯇꯧꯖꯒꯗꯕꯅꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛꯁꯤ ꯈꯪꯅꯕ ꯄꯥꯔꯕ ꯃꯇꯨꯡꯗ꯫ ꯃꯊꯛꯀꯤ ꯇꯦꯛꯅꯤꯛꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯅꯣꯡꯃ ꯇꯣꯄꯤꯛ ꯑꯃ ꯐꯖꯅ ꯄꯥꯕꯤꯔꯣ, ꯅꯠꯇ꯭ꯔꯒꯅ ꯄꯨꯡ ꯈꯔ ꯐꯖꯅ ꯄꯥꯕꯤꯔꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯗꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯃꯨꯛ ꯇꯧꯖꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯀꯅꯥꯅꯣꯃꯗ ꯇꯥꯛꯄꯤꯕ, ꯉꯁꯥꯏ ꯃꯊꯛꯇ ꯍꯥꯏꯖꯈꯤꯕꯗꯣ, ꯑꯉꯥꯡ ꯑꯃꯗ ꯑꯣꯏꯔꯕꯁꯨ ꯇꯥꯛꯄꯤꯕ ꯌꯥꯏ꯫ ꯅꯍꯥꯛꯅ ꯇꯥꯛꯂꯤꯕꯗꯨ ꯃꯤꯁꯛ ꯑꯗꯨꯅ, ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯑꯗꯨꯅ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯁꯤ, ꯅꯍꯥꯛꯅ ꯇꯥꯛꯂꯤꯕꯗꯨ ꯑꯉꯥꯡ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯂꯧꯁꯤꯟꯕ ꯉꯝꯂꯕ, ꯑꯉꯥꯡꯗꯨꯗ ꯂꯥꯏꯅ ꯈꯪꯍꯟꯕ ꯉꯝꯂꯕ, you have nailed it. ꯅꯪꯅ ꯇꯣꯄꯤꯛꯇꯨ ꯐꯖꯅ ꯈꯪꯂꯦ, ꯀꯥꯎꯔꯔꯣꯏ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯈꯨꯗꯝ ꯈꯔ ꯌꯦꯡꯁꯤ꯫ ꯁꯄ꯭ꯂꯥꯏ ꯑꯦꯟ ꯗꯤꯃꯥꯟ ꯍꯥꯏꯕꯁꯤꯗ ꯌꯦꯡꯁꯤ꯫ ꯃꯁꯤ ꯈꯔ ꯍꯦꯟꯅ ꯂꯨꯕ ꯑꯦꯛꯖꯥꯝꯄꯜꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯌꯦꯡꯕ ꯌꯥꯏ꯫ ꯁꯄ꯭ꯂꯥꯏ ꯑꯦꯟ ꯗꯤꯃꯥꯟ ꯏꯁ ꯑꯦꯟ ꯏꯀꯣꯅꯣꯃꯤꯛ ꯃꯣꯗꯦꯜ ꯑꯣꯐ ꯄ꯭ꯔꯥꯏꯁ ꯗꯤꯇꯔꯃꯤꯅꯦꯁꯟ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯋꯤꯛ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯂꯨꯅ ꯊꯣꯛꯀꯅꯤ, ꯀꯔꯤꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯕꯗ ꯈꯔ ꯍꯦꯟꯅ ꯀꯨꯏꯅ ꯆꯪꯕ ꯌꯥꯏ꯫ ꯑꯗꯨꯅ ꯃꯁꯤ ꯐꯥꯏꯟꯃꯦꯟ ꯁ꯭ꯇꯥꯏꯜꯗ ꯍꯥꯏꯔꯒ ꯌꯦꯡꯁꯤ, ꯂꯥꯏꯕ꯭ꯔ ꯌꯦꯡꯁꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯣꯡꯎꯞꯁꯤ ꯂꯩꯕ ꯄꯥꯝꯃꯕ, ꯑꯗꯨꯕꯨ ꯈꯣꯡꯎꯞꯀꯤ ꯖꯨꯔꯥꯁꯤ 10 ꯈꯛꯇꯪ ꯂꯩ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯤ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯍꯦꯟꯀꯠꯂꯛꯄꯅꯤꯅ ꯈꯣꯡꯎꯞꯀꯤ ꯃꯃꯜꯁꯤ ꯍꯦꯟꯀꯠꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯈꯣꯡꯎꯞ ꯖꯨꯔꯥ 10ꯗꯤ ꯂꯩ, ꯑꯗꯨꯕꯨ ꯀꯅꯥꯝꯇꯅꯗꯤ ꯈꯣꯡꯎꯞꯇꯤ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤꯒꯤ ꯃꯃꯜꯁꯤ ꯍꯟꯊꯔꯛꯀꯅꯤ, ꯃꯔꯝꯗꯤ ꯈꯣꯡꯎꯞꯁꯤ ꯌꯣꯟꯊꯣꯛꯈꯤꯕ ꯌꯥꯅꯕ꯫ ꯀꯝꯗꯧꯏ? ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯍꯦꯜꯂꯦ, ꯔꯤꯂꯦꯇꯦꯕꯜ ꯑꯣꯏꯔꯦ, ꯑꯗꯨꯒ ꯃꯦꯃꯣꯔꯦꯕꯜꯁꯨ ꯑꯣꯏꯔꯦ꯫ ꯐꯥꯏꯟꯃꯦꯟ ꯇꯦꯛꯅꯤꯛꯅ ꯄꯔꯥ ꯊꯨꯅ ꯐꯥꯍꯜꯂꯤꯕ, ꯀꯥꯎꯕ ꯍꯟꯊꯍꯜꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯑꯗꯣꯝꯕꯨ ꯇꯦꯛꯅꯤꯛ ꯑꯁꯤꯅ, ꯍꯥꯏꯗꯤ ꯑꯔꯨꯕ ꯀꯝꯄ꯭ꯂꯤꯀꯦꯇꯦꯗ ꯋꯥꯔꯗꯁꯤꯡꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯂꯩꯍꯟꯗꯦ꯫
ꯑꯔꯥꯏꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯃꯁꯤꯕꯨ ꯈꯪꯅꯕ ꯍꯣꯠꯅꯍꯟꯕꯅꯤ ꯑꯔꯨꯕ ꯋꯥꯍꯩꯗ ꯅꯍꯥꯛꯄꯨ ꯀꯪꯉꯥꯎꯅꯍꯟꯗꯨꯅ ꯊꯝꯗꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯄꯨꯡ ꯐꯥꯅ ꯈꯪꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯅꯍꯥꯛꯀꯤ ꯑꯁꯣꯟꯕ ꯖꯒꯥ ꯈꯪꯖꯍꯜꯂꯤ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯣꯂꯦꯖꯄꯨ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯃꯗꯤ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯑꯃ ꯑꯣꯟꯊꯣꯛꯍꯜꯂꯤ ꯃꯁꯤꯒꯤ ꯃꯦꯊꯗꯁꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯅꯠꯇꯅ ꯀꯣꯗꯤꯡ ꯁꯥꯏꯟꯁ ꯏꯀꯣꯅꯣꯃꯤꯛꯁꯅꯆꯤꯡꯕꯗ ꯌꯥꯝꯅ ꯀꯥꯟꯅꯩ ꯄꯥꯕꯗ ꯈꯪꯕ ꯋꯥꯕ ꯐꯥꯒꯟꯗꯕ ꯇꯣꯄꯤꯛ ꯈꯨꯗꯤꯡꯃꯛꯇ ꯏꯆꯟꯗ ꯆꯟꯅꯩ ꯍꯥꯏꯔꯤꯕ ꯐꯥꯏꯟꯃꯦꯟ ꯇꯦꯛꯅꯤꯛꯁꯤ ꯑꯗꯨꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯃ ꯍꯦꯛꯇ ꯈꯜꯂꯣ ꯍꯥꯟꯅ ꯈꯪꯅꯕ ꯄꯥꯕꯤꯔꯣ ꯂꯥꯏꯔꯤꯛꯇꯨ ꯈꯨꯝꯖꯟꯕꯤꯔꯣ ꯕ꯭ꯂꯦꯡ ꯄꯦꯄꯔ ꯈꯔ ꯂꯧꯕꯤꯔꯣ ꯇꯣꯄꯤꯛꯇꯨ ꯑꯩꯅ ꯄꯥꯈꯤꯕꯗꯨ ꯏꯊꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕ ꯃꯑꯣꯡꯗ ꯗꯥꯏꯒ꯭ꯔꯥꯝꯅꯆꯤꯡꯕ ꯌꯦꯛꯄꯤꯔꯒ ꯃꯥꯏꯟ ꯃꯦꯞꯄꯤꯡ ꯑꯃ ꯇꯧꯕꯤꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯣ ꯏꯊꯟꯇ ꯇꯧꯖꯕ ꯌꯥꯏ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯤꯕ ꯄꯣꯠꯇꯨ ꯃꯣꯕꯥꯏꯜꯒꯨꯝꯕ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯔꯦꯀꯣꯔꯗ ꯇꯧꯔꯒ ꯇꯥꯔꯒ ꯑꯃꯨꯛ ꯌꯦꯡꯕꯤꯕ ꯌꯥꯏ ꯏꯁꯥꯅ ꯇꯧꯖꯔꯤꯕ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯗꯨ ꯏꯁꯥꯅ ꯚꯥꯞ ꯇꯥꯖꯕ ꯉꯝꯖꯔꯕ ꯁꯣꯝ ꯇꯣꯄꯤꯛꯇꯨ ꯃꯄꯨꯡ ꯐꯥꯅ ꯈꯪꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯥꯛꯄꯤꯌꯨ ꯃꯊꯛꯇꯁꯨ ꯍꯟꯅ ꯊꯝꯖꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯥꯛꯄꯤꯌꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯌꯨ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯐꯥꯏꯟꯃꯦꯟ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯕ ꯍꯧꯕꯤꯔꯣ ꯑꯗꯨꯒ ꯀꯝꯗꯧꯕꯒꯦ ꯌꯦꯡꯕꯤꯔꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯔꯅꯤꯡ ꯍꯦꯛꯁ ꯇꯦꯛꯅꯤꯛꯀꯤꯗꯃꯛ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ